Mapangal kanba anauba India ama sembada aikhoisu sharuk yaduna mai pangnana hona minarasi haina Chief Minister Nongthongbam Birena Phongdokre ngasi India pumbagi Har Ghar Tiranga campaign pangthoknabagum Manipur dasu lengakna sinduna Imphal East District ki Palace Compound da leiba hapta kangjebung mamangdagi bike rally ama lamthabagi thauramga mari leinana wafam asi Chief Minister na haikibani Chief Minister Nongthongbam Birena makha taraduna Lingjen Manaba amadi sakti leiba Manipur ama semnanabagidamag rally asida miyamna saruk yabiyu India asi mapangal kanba amadi haujiki malemda mangjal thaba leibak ama oibagidamag India gi Prime Minister Narendra Modi na yumthong khudingi leibak asigi machu ahumgi firal tetuna pahenana bakhangalakpani haiki Tauramadu Manipur gi Special Chief Secretary DGP Central Force amadi Manipur lenga ki makokthongba official singsu saruk yaki Honorable Prime Minister Modi ji के मखादा हर घर तिरंगा युमथोंग खुदिंगी मचुओंगे फिरास पहन भी तो नहीं है बीमारी तो वो वखलों भारत की यूनिटी स्ट्रेंथ अमत नहीं है बगी अकन भारत नमस्कार न होना बा यूनिटी ले भारत नमस्कार न होना बा तो कुंबा यामना top वखलों न वखलों ना Honorable Prime Minister Modi ji ना मागी वखलों के मखादा नहीं नसी बांखल के मैम से तो नहीं ऐसे पुनः बाइकर पुनः सोइंगाम तो ना सत्पीरेरगा अनोब भारत में अपांगल लेबा शक्ति लेबा यूनिटी लेबा दुंबा भारत में सेंबदा एकोई सोचो थंग यासी लोइनना अकनबा यूनाइटेड मणिपुर मगिदम तो सुइकोय सरुग यामिनसे Tungde Chief Minister N Birena mahaki Assembly Constituency hangangi oina luang sangbam dalaiba mahaki yumda AC gi maru oiba mioi sing mahaki worker sing Jila Parishad member Gram Panchayat ki Pradhan Singh amadi member singaloinana India gi machu ahungi feral chingkhat ki Loinana Chief Minister na mahaki Assembly Constituency ki yumthong khuding dasu India gi machu ahungi feral then anaba pauktak pi ki